अहानमक्तदा मणिपुर सर्कल न्यूज की माइकईदगी मयाम तरामना ओक्सरी लोइना ngasi September की तांग 15 असिदा थोखिबा वाथोक लांथोक की मतंग द फोंखिबा नुमिदांग वरम की पाउचे द यावबा मरोइबा खरा लखोचरगा मयाम द पाथोकचरी अहानमद कंगलैपाक की मेरा पाउचे द लखोचरी सनापति डिस्ट्रिक्ट हेडक्वार्टर्स द लैबा दुर्गा मंदिर सखंगदबा सिंगना थोगाइरमले पाथोकचरी मसक खंगदबा मियोइ सिंगना सनापति डिस्ट्रिक्ट हेडक्वार्टर्स ओइरिबा सनापति बाजार ग थंगना पब्लिक ग्राउंड मयादा लैबा हिंदू सिंह की लाइसंग अमा ओइरिबा दुर्गा मंदिर मई थानब होनरमले लोइनना मंदिर अदुदा लैबा डोनेशन बॉक्स पूरगा चटख्रे हाइरि पाउसी असिना सनापति पुलिस स्टेशन दगी फंगबा पाउगी मतुंग इनदी हाइरिबा होदोक असि ngarang ahing nongyai matung pung ama minatara truk rom taba matamda thokibani hairi durga mandir adugi manakta thamba sat haibada srijinakiba wa amasung using sakhangdaba sing aduna mai tharambadagi saklakpadagi manakta leiba khunja singna urakpadagi khudakta miyamna sangsinduna mai kanbagi thabak chathaki mai sakpa aduda thoina amangata thokide hairi thodok adugi matangda senapati PS na case ama lokhatpaga loinana thezin homjin bagi thabak chathakre hojik phawbagi oina sab saba maram khangba ngamdri hairi amoromda mai thanaba honaramliba Sri Durga mandirgi CCTV camera dagi फंगिबा फुटेज की मतुंग इनादि मियोय अमना मई थाबगे थबक चाथकिबनि हाइबा खंगमंगम खिबग लोइनना मंदिर अदुदो थंबा म्यामना लाइद कटप सेलसिंग हाप डोनेशन बॉक्स अदुबु मियोय अदुना पुदुना चटखिबगे सक्तम उब फंगले हाइरि अतेन पाउदा नगा सिंह की पामलौदा थंबा फौसिंग मई थारमले कंगली पाखिमरा पाउसे दगे लखचरे ngasi ayuk anganbada None district की सोहोंग सब डिवीजन की मनुंग सनबा Naga Singh haina su khangnaba Masin village ki Lautang sangda thamba phosing sakhangdaba singna mai tharamle hairi pawasin hai mafam adu gi khunja singna uba pamlo singda gi loklak pa phosing Lautang sanga sida semduna thamba phogi court amada phosing adu thambani hairi adubu ngasi ayuk angan bada mai saktuna leramba thengna khibani mai adu kana gomba mioi khrana tharamba oiramba yai haina thajanari adu moinamak hojik phawbagi oinadi khangmangamji hairi dukan mai chakre ngasi ayuk pung 13 taba matamda Singjamai police station ki marung sanba Singjamai parking ki mamang thangba saruk sapam laikai parengda laiba pan dukanama khanghaudana mai chakre dukan adu hek mai chakle khangbaga manak nakpada laiba myamna mai kanbagi thabak chathabada thoina amanga ta thokidre mai chakhiba dukan adu sapam syam koba myoi amagini mai adu matau karamna horokhibano haiba chapchana khangmangamdri hairi kanglei pakhi mera pause de gilakotare Kanaguma kokilal halup amataga samnakiba laite bablu na hairi worldwide charminari ba lup singa aikhoi masel amata oina punsin ba haiba si MMB gi pandamni MMBN hairi pathok sare maitai lipuna human rights activist bablu lautongbam gi mathakta sirakhiba moral sing amadi mahaki punsi mahaki imung manunggi mioi singda threat ama pirakliba sigi matangda sengdok warol thamlakli human rights alert की executive director ओइनासु थाउ पुरिबा बाबलु लोइतोंगबमना सेंदोक वारोल अदुदा पलकलिबदि सेप्टेम्बर की तांग 12 दा मियोय यांखै रोमना महाकी मयुमदा लाक्तुना महाकना मिया ममांगदा थोलकपा तारबदि महाकी मफमदा थोहनिंगदबा थौदोक थोलकपा याय मसिदा नतना महाकी इमुंग मनुंगदा थोलकपा याय हाइबा वीडियो क्लिपिंग अमा सांदोरकपा थेंगनरे हाइरि बाबलु नमखा ताना हाइरखिबदा महाकनागुम्बा कोकिलाल हलुप अमतगा समनखिबा लेते अमदि सेल लौथोक लौसिनसु तौनखिबा वफम अमत लेते मैतेली पुन्ना तौरखिबा मया कयाय मोन कोबा नुपी अमबु कनखत की हाइबा वफम अदुगी मातांगदा सेंदोलदुना नुपी अदु नॉर्वे मसानी हरफमदी बर्मागी बुद्धिस्ट अमने हाइरिबा नुपी असि मणिपुरदा महाकी भिजागी मतम हेलबा फावबा मणिपुरदा लैबगी मरालदा फादुना हौजिक हौजिक इम्फाल की जेल अमदा लैरिबनी नुपी अदुना तोहम खंगदना लैरिबा अदुदा महाकना मतेंग पांगलुबा खक्तनी लोइनना महाक ह्यूमन राइट्स अलर्ट्स मतेंग पांगबिनबा तंगलखिबदनी हाइरि नकलमरोमदा महाकना नागा कुकी अमदी मैतै सिंग यावबा मिफम अमा सेल्ली हाइरिबा वफम अदुसु यानिंगदबा फोंदोलदुना हिरमदुदा महाक यावखिबा लेते महाकना यावबा हाइबबो मणिपुरदा खुंदामिनरिबा कांगलुप खुदिमकी मरक्ता इंगतप्पा अमा महौसागी पुंसीदा हंजिलकनबा होनबा खक्तनी हाइरि अमरोम चलिबा था असिगी तांग 19 दा मैतै लिपुलना थादरोकपा प्रेस स्टेटमेंट अमगी मतुंग इनादि मणिपुर मैतै एसोसिएशन बेंगलोर MMAB ना पीस इनिशिएटिव अमा सिले हाइरिबा असि
MMAB ga hiram amata da mari leina de haira phongdorakli maitai community gi marakta singchep thaduna aranba information pisinduna maitai bu mingcha thina ba honarakli ba asi MMBA na khangda banate ekoi masel gi marakta misunderstanding leiriba asi punna phaminaduna wakhal taminaraba matungda punna thabak tawminaduna ima leibak manipur gi damakta thengna minasi MMAB na tawjariba thabak tharamsing asi maitai lipul gi lusingba singna khanglakpa matamda thagatpa soidana phongdok pirakani aranba pau piriba sing asi nakalamada thamkhraga MMBA amadi worldwide sa chaminariba lop singa ikoi masela mata oina musinba haiba asi MMAB gi pandama mani haina MMBA na thadurok pachirol amana khangalakli irang sigi phibam yenglaga center amasung state na apaspa gi scope for review tawgadori paujel pauche de gila khosari pathokchari manipur da hoji khorekliba phibam asi yenglaga center amasung state laingak na Armed Forces Special Power Act 1958 review tawgadori ek asi manipur gi singi district singda chana drabasu tampak ki mafam singda law and order gi phibam phagalakpadagi english singani kuni thoidagi hauduna ayama mafam singda lokthokrabani afasfa lokthokraba tampak ki mafam khara ek asi gi makhada council hanbagi matangda union government amasung state ani gi marakta wakhalon khenaba khara leiri state asida kanglup ki irang thokliba si yenglaga northeastern state singda ek asi gi leiriba scope adu review tonaba lepkhi manipur da hojik sanariba afaspa asi tha taru khudingi sangdoktuna lakhiba adugi matam su september 19 da loiragani manipur gi singi district singda disturb area sanarabasu english ngani kuni thoidagi hauduna tapakta law and order gi phibam phagalakpadagi tamna tapna dakthokpa haukhre the hindu gi matung in union government gi senior officer amana state asida khulai paiba mi sing ka hena yamkhalakpa amadi senkai thumkai amasung sel gi demanda ki nem tawbagi sang hengalakliba asida ahen mamit yeng thamlaga khanabani haina khangalakli jinga masung tampak ki mafam singda khulai paiba mi natraga village volunteer sing lay adubu tampakta ek asi leitabana armed forcing operate tawbada hena khudong sahandre haina official asina phongdokhi haina the hindu na makha tarakli national highway 37 gi matam kaktaba total shutdown na jiribamdagi imphal tamna tholakpa pot chai puba truck kaya panduna leire paunin khon pauchi na phongli pathoksari tawsem sub division na konba jurisdiction da fauduna Saliba National Highway number 37 ngarang ahing nongyai dagi hauduna matam kaktaba total shutdown chathaba haukre total shutdown asina maram oiraga ngasi dagi hauna jiribam dagi imphal tamna tholokpa pot chai puba tata truck kaya highway asida imphal thokpa yadana banduna leiri hairiba shutdown asi Jeme Students Organization Manipur Jetsom Tawsem Area Students Organization Taso Chamram Segment Boys CSB amadi Tawsem Headquarters Students Union TSSU na taliba demand haibadi hojik Tamenglong district ke headquarters da lairiba subdivision asigi SDO office asi Tawsem subdivision headquarters da hongdukpio haiba demand adu state laingak na thabak anthok piraktabadagi total shutdown ge khongjang asi sangsinaba phirep lawrakhibani mamang da hiram asigi matang da numit kontrani gi ultimatum ama laingak te pisin khiba leikrabani adubu hiram asida laingak na positive oiba thaba amata paikhalak tabadagi atopa pambai leitaduna total shutdown ge khongjang asi changchin khibani total shutdown ge khongjang asi taliba demand asi phangdriba phawba changchin gani haina su lauthok khiba leikrabani